थाजनिंgai ओइरिबा पाव मदिंग asi Chief Minister Khemsana magna mauget thunglarba matung halakpagi lambida Taphou Kuki Chief ki magi residence ta pung amarom khamdun unakheba waphamam su social media singda video footage singa loine thadorakli Chief Minister Khemsan ga UNC gi senapati da pung amarom hena phaminaduna wari sanakri waroisin purakpa ngamkhidri demand sing phangdriba phawu naga taruk ki haksang laukhiroi UNC naga miyam na Chief Minister bu amuba phiral paiduna okri Chief Minister Khemsan di anirak suba khongsat oina nga sisu kangpi phawduna makhagi lambit mau phawu sakri Chief Minister ki mau khongsat ki saruk ama oina senapati da UNC ga pung amarom hena phaminaduna lup asina taliba demand sing matana khanakri adubu mapung phan yana bangam khidre heri koki militant sing na pharaba matung tam thina naga misam taruk hatkiba thaudo asigi matang na taliba miyam gi demand mapung phana phangdriba phawba zenim smoke ta leriba haksang taruk laukhiroi haina United Naga Council UNC gi President NG Lorhona phongdokri ngasi Chief Minister Yumnam Khemsan gi Senapati District Khongsat manungda naga misam taruk hatkiba thaudoka mari lenana UNC gi mihut singa pung amarom hena Chief Minister ga phaminaduna wari sanaki badu mai pakpa amadi ohi aduma pu sapsaba warisin ama purakpa ngamkhidi haina Chief Minister ga unaraba matung paumi singa unabada UNC gi President NG Lorhona phongdokri magna makhata na hai naga misam taruk ki haksang ngasisu jenims ki merel sangda leiri mihat asiga mari leina taliba demand mari phangdriba phawba haksang sing lobgi wapam haugsung mokki leitri UNC gi maikei di ki lengak ta taliba demand mari adudi koki militant group singa khuyek pinariba suspension of operations through agreement kudak ta handokadabani naga misam taruk phaba madi hatpada sinaba sing phagadabani lairon by faithful gi sip phagadabani amadi deputy Chief Minister nemsa kipget ma ki phamdagi lawthokadabani haibasini Chief Minister yauna lenga ki mihut singa wari sanabadura lenga ki makedigi naga miyamna kuki singi mathakta sathariba economic blockade ki khongjang handoknaba wafam thamlakpaga loinana naga village card singna lauriba thaudang sapsana khange amadi kuki miyoi taraga mari tekta kaidana thadorakhiba duda UNC na laukhiba thaudang apenba pui haina lenga ki makedigi thamlakhi adumapu haujimaki oina Chief Minister office tagi ngasi UNC gi mihut singa wari sanakhibadugi matangda sapsabu wapum phongdokpa leithri ngasi gi wari sanakhibaduda Deputy Chief Minister Losi Dikho MLA sing Tongbram Ravindro K J Kumosa Sheikh Nurul Hassan Deputy Commissioner Senapati Darun Kumar amadi atoi makok thongba district official sing saruk yakhi ngasi gi meeting adu laingakna naga civil society singi lusingba singa unoduna matam sanglaba Manipur crisis asi lusinduna state asida mahausa gi punsida laknabigi panamda lokhatpa khongtang amani hari amaromda Chief Minister Yumnam Khemsan gi ngasi mau khongsat aduga mari lenana Senapati district ki miyam amuba phiral paidun okre naga misam taruk tamthina hatkibagi thaudoka mari lenana lenga ana karigumba khongtha amata lokhati haiduna pena phongdok loduna mafam adugi miyam na lambi gi nageta leptuna Chief Minister Yumnam Khemsan bu amuba phiral paiduna madi tuan ba banner ga loinana taram okhi khongjang aduda we are in justice for our 5 Naga brothers justice must be amadi justice for the victims haibana singwa thaba placard sing sejana khianisu pausta makhatana phongdorakli Laikhidraba Assam Rifles ki Jawan ani gi mafam na Governor Chief Minister yauna ikai khumnakri thasigi taruki nungthil pung amaga makhairum tabada Urkhul district ki nungsangkhong manakta masakhangdaba sing satharakhibi imbusta Laikhidraba Assam Rifles ki Jawan ani gi mafamda ngasi Governor Ajay Kumar Bala Chief Minister Yumnam Khemsa loinana Army amasum Assam Rifles ki makok thongba official singna laikatuna aroiba ikai khumna botkri Imphal gi International Airport ta Assam Rifles na sinduna aroiba ikai kumnabu utpegi thoramaduda Home Minister Govidas Konthaujam DGP Rajiv Singha Additional DGP L Dorji Inspector General Assam Rifles South Major General Gaurav Sharma CRPF ki Inspector General Rajendra Narayan Das Senior Civil Police amasung military officials sing sarugyaki sakhangdaba singi embusta laikhidraba Assam Rifles personnel ani edudi Uttarakhand gi Bageshwari district ki Bagdogra dagi
Warrant Officer Balwant Singha, State Asimaki, Pauri Garwal District ki Dantoli degi Halbidar Centra Mohani, Army, Assam Rifles amasung Central Armed Police Force na punisinduna pangthokiba thawramadura laikhidraba personal anigi mafamda Guard of Honor pidun ikai khumna botki masigi matung haksang animak makhoigi poknafamda aroiba mathamangam pangthoknabagi aeroplane da pukhi Swami Sapam gi mihatta senabasing hayang thawgi manungda lengana puthoktrabadi akan makhongjang sangsilagani GEC thawbal laisang them Kelim Khongdagi Swami Sapam say kunga taruk mihatta senabasing thasigi saset mapan phawgi manungda puthoktrabadi thangnaba numitagi makal makha kyagi khongjang sangsilagani haina mesi esiga mari lainana semkhiba GEC gi ko convener wainam iwo pisana phongdorakli wafam asi GEC against brutal killing of Swami nasinduna Thawbal district ki laisang them Kelim Khong community hall sat ki wakat khongjang da GEC na phongdokibani Ibo pisang na makata na hai thasigi saisat mangagi ayukta Thawbal police station gi manung sana laiba khekman ning TV khong kenel manakta miyati na hatolaga hondoklam badigi miyam na thingna rakhibani loina mihat asiga mari lainana Manipur lenga ki minister DC Thawbal amadi ASP Thawbal da mihat asigi langla langjin lakli July mapan phawgi manung puthok biduna matik sab serak PBU haikib lekri kariguma GAC na thakiba numit asi phawba da mihat asigi langla langjin puthok trabadi tha asigi tara digi lamdam asida laidiba CSO singamadi miyam ga kusamnaduna makhal makha kyagi khongjang sangsindanaba sem saraki Laikhidraba Swami Sapam ki loinabi Roshi binana phongdorakpada mahaki mapuroiba thasigi marigi ayukta imung manungi laita lairagi thabak suba satkibne adubo nongalakpagi ayukta minungsi laitana hatokpiramba si thamoi sukna nuaitaba phawi mahak yaudna lehoriba masa asiga ahal oiraba makubo amadi manembokka kamdauna lehogani hairaduna mahaki mapuroiba hatpada sinabasing lengana phaduna matik saba serak PBU hai khensu pausita makhatana phongdorakli Sumne hingzaba maitema sum nagasing kuki singa yeknaba mata laiti haina hengzang kuki khulgi sipna phongdorakli isterasigi kuki jawsina khundariba mafam singda pusilakpa posai sing thingduna economic blockade satharingai serasida kangpokpi district ki laimakhongda leiba hengzang kuki khulgi village ke lobumna kuki naga amasumaite gi khudimak yeknaba nati hairaduna matam sangna kanglup singa sigi marakta ungkhanaba thokliba sida khamthengna waribasi kanglup singa sigi misam miyam hairi Village basigi wapamasi tha ama makhairom hena National Highway to Imphal Dimapur lambi ki Kangla Tongbigi Namdui Long amasum Imphal West District ki Kanto Sabalda Naga amasum Maitei singa lambi singa sida economic blockade sataduna Kangpokpi tamna pusilakpa sana thanaba posai hidak langtha amadi atai essential oiba potlam sing pusilakpa thingba sina koki amasum naga sing marakta ungkhanaba hengalakliba siga mari lainana magna phongdokhibani magna makhata raduna hai Manipur kuki amasum Meitei gi marakta sahi ohmena irang thoktuna awab kya mayu nariba